ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯀꯤꯌꯥꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯀꯤꯌꯥꯝꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯅꯤꯡꯊꯧꯅ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯁꯤꯕ ꯀꯤꯔꯝꯗꯦ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯗꯣ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒ ꯎꯅꯕ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯂꯝꯗꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧ ꯑꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡꯁꯦ ꯏꯁꯤꯡ ꯂꯣꯏꯅ ꯀꯪꯂꯦ꯫ ꯄꯥꯠ ꯇꯨꯔꯦꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯈꯔ ꯑꯁꯤꯅꯗꯤ ꯆꯍꯤꯁꯤꯃ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯏꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯎꯕ ꯏꯪꯈꯣꯜ ꯀꯣꯏꯕꯁꯨ ꯌꯥꯅꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯤ ꯐꯝꯅꯥꯏꯕ, ꯅꯣꯡ ꯇꯥꯕ ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯏꯅꯤꯡꯊꯧ, ꯅꯣꯡ ꯇꯥꯒꯗꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯗꯣ꯫ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯠ ꯇꯨꯔꯦꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯄꯨꯝꯕ ꯂꯣꯏꯅ ꯀꯪꯂꯒꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯍꯧꯅꯕ ꯇꯧꯁꯤ꯫ ꯀꯔꯤꯒꯤ ꯁꯦꯜ ꯇꯤꯡꯅ ꯏꯁꯤꯡ ꯂꯩꯒꯅꯤ? ꯍꯧꯖꯤꯛ ꯄꯥꯠ ꯇꯨꯔꯦꯜꯗ ꯌꯥꯎꯔꯤꯕ ꯈꯔ ꯑꯗꯨꯅ ꯌꯥꯝꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯔꯒ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯃꯁꯤ ꯀꯣꯟꯅꯅꯕ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯄꯥꯠ ꯇꯨꯔꯦꯜꯗ ꯂꯥꯟꯃꯤ ꯈꯔ ꯉꯥꯛꯁꯦꯜꯍꯜ, ꯌꯨꯝ ꯑꯃꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯎ꯫ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯃꯗꯒꯤ ꯍꯦꯜꯂꯝꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯑꯍꯥꯛꯄ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯔꯝꯃꯤ, ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯍꯟꯗꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯀꯪ ꯊꯣꯛꯂꯕꯅꯤꯅ ꯂꯧꯃꯤꯁꯤꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯔꯤꯕ ꯂꯣꯏꯄꯣꯠꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯒꯤꯗꯤ ꯂꯧꯔꯒꯨꯝꯁꯤ꯫ ꯂꯣꯏꯄꯣꯠꯇꯤ ꯂꯧꯗꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯌꯣꯟꯗꯨꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯣꯏꯄꯣꯠꯇꯤ ꯂꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ… ꯐꯝꯅꯥꯏꯕꯗꯨꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯋꯥ ꯈꯟꯅꯕꯁꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯁꯥꯎꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯀꯅꯥꯅ ꯇꯧꯅꯒꯦ? ꯋꯥ ꯑꯝꯇ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯈꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯣꯏꯒꯗꯕ ꯋꯥ ꯑꯃꯇꯁꯨ ꯉꯥꯡꯗꯦ꯫ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯛꯇ ꯑꯁꯨꯝꯅ ꯀꯔꯝꯕ ꯂꯩꯕꯥꯛꯇ ꯇꯧꯅꯒꯦ? ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯄꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ, ꯍꯥꯏꯒꯨꯝꯕꯗꯅ ꯏꯅꯤꯡꯊꯧꯁꯦ, ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯐꯖꯕꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕ ꯏꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯋꯥ ꯈꯟꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯟꯇ꯭ꯔꯤꯅ, ꯃꯌꯥꯝ ꯋꯥ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯏꯁꯤꯡ ꯂꯩꯅꯕ ꯍꯥꯏꯖꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯗꯨ ꯈꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯨꯡꯇꯤꯒꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕꯗꯨꯕꯨ? ꯏꯅꯤꯡꯊꯧ, ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯎꯆꯦꯛꯁꯤꯡꯅ ꯄꯥꯏꯔꯤꯕꯁꯦ ꯌꯦꯡꯖꯔꯝꯕꯅꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯁꯨ ꯐꯝꯅꯥꯏꯕꯁꯤꯡꯒ ꯋꯥ ꯈꯟꯅꯒꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯨꯕꯨ ꯑꯁꯨꯛ ꯊꯨꯅ ꯂꯥꯛꯂꯕꯗꯤ ꯋꯥ ꯈꯟꯅꯕꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯅꯤꯡꯃꯟꯈꯤꯗꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯔꯥꯅꯤ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯤꯡꯊꯧ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯦ꯫
ꯅꯪꯒꯤꯗꯃꯛ ꯁꯤꯕꯁꯨ ꯑꯩ ꯉꯝꯒꯅꯤ ꯃꯍꯥꯔꯥꯅꯤ. ꯃꯍꯥꯔꯥꯅꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯕꯗ ꯅꯅꯥꯏ ꯅꯨꯄꯤ ꯌꯥꯝꯅ ꯍꯔꯥꯎꯏ. ꯉꯁꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤꯒꯨꯝ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯌꯨ. ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯅꯪꯒꯤ ꯐꯖꯕꯕꯨ ꯎꯕꯗ ꯀꯂꯛꯅꯔꯤꯕꯅꯤ. ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯕꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯇꯧꯗꯣꯏꯅꯣ? ꯑꯙꯥ ꯃꯣꯔꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯪꯗꯨꯅ ꯁꯤꯗꯧꯔꯤ. ꯂꯝꯕꯤ ꯊꯣꯡꯁꯤꯡꯁꯤꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ. ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒ ꯊꯨꯝꯃꯤ. ꯅꯨꯡꯁꯥ ꯁꯥꯔꯒꯅ ꯎꯐꯨꯜ ꯊꯣꯛꯏ. ꯂꯝꯕꯤꯗ ꯆꯠꯄ ꯐꯥꯎ ꯇꯜꯂꯤ. ꯍꯧꯖꯤꯛ ꯇꯨꯔꯦꯜꯁꯨ ꯄꯥꯠꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯪꯗꯨꯅ ꯏꯁꯤꯡ ꯑꯣꯟꯗꯨꯅ ꯄꯤꯔꯒ ꯂꯩ. ꯃꯣꯏꯅ ꯄꯤꯔꯤꯕ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯃꯗꯨꯅꯗꯤ ꯀꯣꯟꯅꯕ ꯅꯠꯇꯦ. ꯅꯨꯄꯥ ꯑꯃꯅ ꯑꯩꯗꯤ ꯏꯁꯤꯡ ꯂꯩꯇꯗꯅ ꯏꯔꯨꯖꯗꯕꯕꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ. ꯂꯩꯕꯥꯛ ꯑꯇꯩꯒ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯊꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯔꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯂꯝꯒꯗꯕꯅꯤ. ꯍꯟꯗꯛꯇꯤ ꯂꯧꯁꯨ ꯎꯕ ꯌꯥꯗ꯭ꯔꯦ. ꯅꯤꯡꯊꯧꯒꯤ ꯂꯣꯏꯄꯣꯠꯁꯨ ꯀꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ. ꯀꯗꯥꯏꯗꯒꯤ ꯐꯧꯅ ꯄꯤꯗꯣꯏꯅꯣ ꯈꯟꯕꯗ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ. ꯌꯨꯝ ꯍꯣꯡꯂꯁꯤꯔ ꯐꯥꯎ ꯈꯜꯂꯕꯅꯤ. ꯍꯟꯗꯛ ꯆꯍꯤꯁꯤꯃꯗꯤ ꯃꯥꯒꯤ ꯂꯣꯏꯄꯣꯠꯇꯣ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ. ꯑꯁꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯔꯤ ꯅꯤꯡꯊꯧꯅꯣ ꯈꯪꯗꯦ. ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦꯗꯀꯣ. ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯃꯗꯨꯒꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯤꯡꯊꯧꯗꯣ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯣꯝꯗ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯅꯤꯡꯊꯧ, ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯄꯨꯕ ꯃꯤꯅ ꯇꯝꯂꯝꯃꯤ. ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯒꯅꯤ ꯏꯅꯤꯡꯊꯧ? ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯣꯟꯅꯕ ꯉꯝꯈꯩ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯒ ꯂꯥꯟꯃꯤ ꯈꯔꯒ ꯉꯥꯛꯅꯕ ꯍꯥꯏꯈꯣ. ꯏꯅꯤꯡꯊꯧ, ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯥꯕꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯏꯅꯤꯡꯊꯧꯅꯤ. ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯒ ꯂꯥꯟꯃꯤ ꯈꯔꯒꯅ ꯉꯥꯛꯄ ꯉꯝꯂꯣꯏ. ꯂꯥꯟꯐꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯥꯟ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯠꯊꯣꯛꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ. ꯏꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯅꯤꯡꯊꯧꯁꯤꯡꯅ ꯈꯪꯕꯅꯤ. ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯅꯤꯡꯊꯧꯁꯤꯡꯅ ꯏꯅꯤꯡꯊꯧꯒꯤ ꯃꯤꯡ ꯇꯥꯕꯗ ꯀꯤꯕꯅꯤ. ꯃꯟꯇ꯭ꯔꯤ, ꯑꯩ ꯂꯥꯟꯐꯝꯗ ꯆꯠꯄ ꯌꯥꯗꯦꯅꯦ. ꯑꯩꯅ ꯂꯥꯟꯐꯝꯗ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯃꯇꯣꯝꯇ ꯊꯅꯝꯕ ꯌꯥꯕ ꯅꯠꯇꯦ. ꯃꯟꯇ꯭ꯔꯤꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ. ꯅꯤꯡꯊꯧꯅ ꯑꯄꯥꯝꯕꯗꯨ ꯇꯧꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ. ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯁꯨ ꯍꯥꯟꯅꯅ ꯃꯍꯥꯔꯥꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯁꯛꯍꯦꯟꯕꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯁꯛꯍꯦꯟ, ꯅꯪꯅ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥꯗꯨ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ. ꯁꯦ, ꯂꯧꯁꯤꯜꯂꯨ. ꯁꯛꯍꯦꯟꯁꯨ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯝꯃꯤ. ꯃꯈꯥ ꯇꯥꯅ ꯃꯍꯥꯔꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯁꯛꯍꯦꯟ, ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ. ꯑꯩ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ. ꯑꯩ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ. ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯦ ꯁꯛꯍꯦꯟ. ꯃꯍꯥꯔꯥꯅꯤ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ. ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ. ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ. ꯃꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯁꯛꯍꯦꯟꯕꯨ ꯄꯥꯝꯂꯝꯃꯤ. ꯁꯛꯍꯦꯟꯅꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ. ꯃꯍꯥꯔꯥꯅꯤꯗꯒꯤ ꯊꯦꯝꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯂꯧꯅꯕ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯤꯕꯅꯤ. ꯁꯛꯍꯦꯟ ꯅꯣꯛꯂꯒ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯔꯥꯅꯤ, ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯒ ꯈꯥꯡꯈꯣ. ꯍꯧꯖꯤꯛ ꯏꯕꯥꯅꯤꯅ ꯆꯦꯜꯂꯕꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯕు ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ. ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯠꯂꯒ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ. ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯣ. ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ. ꯑꯗꯨ ꯁꯛꯍꯦꯟ, ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯀꯅꯤ? ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯠꯄꯗꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ. ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯗ ꯍꯥꯏꯅꯔꯤꯕ ꯅꯤꯡꯊꯧꯅꯤ. ꯅꯤꯡꯊꯧꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯋꯥꯈꯜ ꯈꯜꯂꯛꯈꯤꯒꯦ. ꯅꯪꯁꯨ ꯆꯪꯈ꯭ꯔꯣ. ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯗꯁꯥ ꯇꯥꯒꯅꯤ. ꯐꯔꯦ ꯁꯛꯍꯦꯟ, ꯑꯩ ꯆꯪꯈ꯭ꯔꯒꯦ. ꯌꯥꯝ ꯊꯨꯅ ꯅꯤꯡꯊꯧꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯜꯂꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯔꯥꯅꯤꯁꯨ ꯆꯪꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯟꯇ꯭ꯔꯤꯅ ꯂꯣꯏꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ. ꯃꯟꯇ꯭ꯔꯤꯅ ꯈꯜꯂꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯒ
ꯁꯦꯅꯥꯄꯇꯤꯒ ꯃꯔꯤ ꯂꯩꯅꯔꯝꯂꯕ ꯋꯥꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯒꯅꯤ? ꯍꯥꯏꯔꯨꯔꯕꯁꯨ ꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯥꯝ ꯊꯥꯖꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕꯒꯤ ꯑꯩꯕꯨ ꯑꯣꯏꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯁꯤꯒꯦ? ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧꯗꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ ꯃꯍꯥꯔꯥꯅꯤ?" "ꯏꯅꯤꯡꯊꯧ, ꯑꯩ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯖꯔꯨꯕꯅꯤ, ꯍꯨꯃꯥꯡ ꯁꯧꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ." "ꯑꯩꯁꯨ ꯍꯧꯗꯣꯛꯂꯝꯕ ꯌꯥꯗ꯭ꯔꯥ ꯃꯍꯥꯔꯥꯅꯤ?" "ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯏꯅꯤꯡꯊꯧ ꯑꯃꯨꯛ ꯍꯧꯗꯣꯛꯅꯤꯡꯗ꯭ꯔꯕ." "ꯅꯪ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯕꯗꯥꯏ, ꯑꯩ ꯍꯨꯃꯥꯏ ꯍꯨꯝꯕꯤꯔꯛꯀꯦ, ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ." "ꯍꯣꯏ ꯏꯅꯤꯡꯊꯧ." ꯃꯍꯥꯔꯥꯅꯤꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯟꯇ꯭ꯔꯤꯅ ꯃꯈꯨꯠꯇ ꯁꯔꯪ ꯑꯃꯗ ꯎꯆꯦꯛ ꯑꯃ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯂꯣꯟꯅ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯎꯆꯦꯛꯇꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯟꯇ꯭ꯔꯤ, ꯀꯗꯥꯏꯗꯒꯤ ꯎꯆꯦꯛ ꯅꯪꯅ ꯄꯨꯔꯛꯂꯤꯕꯗꯨꯗꯤ? ꯎꯆꯦꯛ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." "ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯆꯦꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯎꯆꯦꯛꯅꯤ." ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯅ, "ꯎꯆꯦꯛ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯤꯕ? ꯍꯥꯏꯌꯨ ꯃꯟꯇ꯭ꯔꯤ." "ꯏꯅꯤꯡꯊꯧ, ꯉꯁꯥꯏ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯑꯩꯒ ꯊꯦꯡꯅꯖꯩ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯑꯩꯅ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯁꯦꯕꯥꯗ ꯄꯦꯟꯕꯤꯔꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ, ꯎꯆꯦꯛ ꯑꯁꯤ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ, ꯎꯆꯦꯛ ꯊꯝꯂꯤꯕ ꯃꯤ ꯑꯗꯨ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯅꯪꯅ ꯎꯆꯦꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕ?" "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯎꯆꯦꯛ ꯑꯁꯤ ꯏꯅꯤꯡꯊꯧꯗ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯅꯪꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯔꯝꯕ ꯎꯆꯦꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯄꯤꯒꯗꯧꯔꯤꯕ?" "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯅ ꯏꯃꯥꯅꯤ, ꯏꯄꯥꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯅꯤ, ꯏꯅꯤꯡꯊꯧꯅ ꯋꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯗ ꯄꯤꯖꯕꯅꯤ." "ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯀꯨꯝꯕ ꯃꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗ ꯄꯤꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯔꯥꯅꯤꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯛꯄꯗꯤ ꯅꯣꯛꯂꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ, "ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯂꯤ." ꯃꯍꯥꯔꯥꯅꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ, "ꯏꯅꯤꯡꯊꯧꯅ ꯄꯨꯔꯛꯂꯤꯕꯗꯣ ꯁꯅꯥ ꯅꯠꯇ꯭ꯔꯒ ꯐꯤꯔꯣꯜ ꯅꯠꯇ꯭ꯔꯣ? ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯝꯕꯤꯔꯝꯃꯣ, ꯑꯩ ꯀꯣꯟꯅ ꯌꯦꯡꯂꯒꯦ." "ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯁꯅꯥꯃణꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯎꯆꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯅꯣꯛꯂꯒ, "ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯏꯆꯝ ꯆꯝꯕ ꯎꯆꯦꯛꯇꯨꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯕꯨ?" "ꯃꯍꯥꯔꯥꯅꯤ, ꯃꯁꯤ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦꯅꯦ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛꯅꯤ꯫ ꯎꯆꯦꯛ ꯑꯁꯤꯕꯨ ꯊꯝꯕ ꯃꯤꯗꯨ ꯑꯋꯥꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯟꯇ꯭ꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯤ ꯃꯟꯇ꯭ꯔꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ, ꯅꯪꯅ ꯋꯥꯔꯒꯅ ꯑꯩꯅ ꯍꯦꯟꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ." ꯃꯍꯥꯔꯥꯅꯤꯁꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯈꯪꯂꯕꯗꯨꯗ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯎꯆꯦꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯎꯆꯦꯛ ꯑꯁꯤ ꯁꯛ ꯍꯦꯟꯅ ꯄꯤꯔꯒꯦ, ꯑꯩꯒꯤꯗꯤ ꯁꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯁꯦꯅꯥꯄꯇꯤꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯍꯜꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯃ ꯁꯛꯍꯦꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯁꯨ ꯂꯥꯛꯂꯝꯃꯤ꯫
ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯂꯥꯏꯖꯂꯦꯝꯕꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯕꯨ ꯉꯁꯥꯏꯗꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯅꯪꯕꯨ ꯌꯦꯡꯖꯕꯕꯨ ꯎꯕ ꯐꯪꯗꯦ ꯅꯪꯕꯨ ꯎꯗꯕꯗ ꯑꯩ ꯀꯌꯥ ꯋꯥꯏ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯩꯒꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩꯗ ꯂꯥꯟ ꯉꯥꯛꯄ ꯆꯠꯍꯜꯂꯤꯕꯅꯤ ꯁꯛꯍꯦꯟ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯆꯦꯛꯁꯦ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯑꯃ ꯅꯠꯇꯦ ꯎꯆꯦꯛ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛꯅꯤ ꯎꯆꯦꯛ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯅꯪꯉꯣꯟꯗ ꯊꯝꯃꯨ ꯁꯛꯍꯦꯟꯁꯨ ꯎꯆꯦꯛ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯔꯝꯃꯤ ꯑꯩꯒꯤ ꯂꯥꯏꯖꯂꯦꯝꯕꯤ ꯎꯆꯦꯛ ꯑꯁꯤꯕꯨ ꯑꯩꯅ ꯅꯪꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯅꯤꯡꯊꯧꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯐꯔꯦ ꯁꯛꯍꯦꯟ ꯆꯠ ꯑꯗꯣ ꯑꯊꯨꯕꯗ ꯅꯤꯡꯊꯧꯕꯨ ꯍꯥꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯁꯤ ꯃꯇꯝꯗꯣ ꯂꯥꯛꯀꯗꯕ ꯀꯨꯏꯔꯔꯣꯏ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯣꯏꯅꯨꯅꯤ ꯃꯍꯥꯔꯥꯅꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯅꯤ ꯎꯆꯦꯛ ꯑꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯊꯣꯏꯅꯨꯗ ꯄꯤꯔꯨꯔꯒꯦ ꯑꯩꯒꯤ ꯊꯣꯏꯅꯨꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃꯥ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯑꯁꯤ ꯈꯟꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯊꯣꯏꯅꯨꯕꯨ ꯀꯧꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯃꯃꯥꯡꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯁꯛꯍꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯁꯛꯍꯦꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯅꯪ ꯊꯨꯅ ꯆꯠꯍꯧ ꯄꯥꯕꯒ ꯏꯕꯨꯡꯁꯤꯡꯒ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯄꯥꯕꯒ ꯏꯕꯨꯡꯁꯤꯡꯒ ꯊꯣꯛꯂꯛꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ ꯆꯠꯂꯣ ꯁꯛꯍꯦꯟ ꯊꯣꯏꯅꯨ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯄꯣꯠꯅꯣ ꯁꯅꯥꯔꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯁꯅꯥ ꯂꯨꯄꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕꯅꯤ ꯊꯣꯏꯅꯨ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯔꯣ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕꯅꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯉꯦ ꯍꯥꯏꯕ ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯣ ꯁꯛꯍꯦꯟꯅ ꯎꯆꯦꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯏꯅꯨꯗ ꯎꯠꯂꯝꯃꯤ ꯊꯣꯏꯅꯨꯗ ꯌꯥꯝ ꯉꯛꯅ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯎꯆꯦꯛꯅꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯂꯤꯕ ꯃꯁꯦ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛꯅꯤ ꯎꯆꯦꯛ ꯑꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯈꯩ ꯃꯥꯂꯦꯝꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃꯇ ꯂꯩꯔꯔꯣꯏ ꯎꯆꯦꯛ ꯑꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯃꯨ ꯁꯛꯍꯦꯟ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯤ ꯑꯗꯨ ꯊꯣꯏꯅꯨ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯤ ꯅꯪꯅ ꯁꯦꯅꯥꯄꯇꯤꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯄꯒ ꯅꯪꯒꯩꯒ ꯁꯣꯏꯗꯅ ꯆꯦꯟꯒꯅꯤ ꯑꯗꯨ ꯁꯛꯍꯦꯟ ꯅꯪ ꯆꯠꯅꯕ ꯇꯧꯔꯣ ꯄꯥꯕꯒ ꯏꯕꯨꯡꯁꯤꯡꯒ ꯊꯣꯛꯂꯛꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯒꯅꯤ ꯍꯣꯏ ꯐꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯁꯛꯍꯦꯟꯗ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯅ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯨꯒꯦ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯔꯛꯀꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯅꯨꯗꯨ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯊꯣꯏꯅꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯎꯆꯦꯛꯁꯦ ꯂꯥꯏꯅꯤꯡꯕ ꯑꯃꯅ ꯑꯩꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯄꯤꯔꯝꯕꯅꯤ ꯎꯆꯦꯛ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯊꯝꯂꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯀꯠꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯤꯡꯊꯧꯗꯤ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯎꯆꯦꯛ ꯑꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗ ꯄꯤꯕ ꯎꯆꯦꯛ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯗ ꯍꯥꯏꯌꯨ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯔꯥ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯏꯅꯤꯡꯊꯧ ꯎꯆꯦꯛ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯄꯤꯕ ꯎꯆꯦꯛ ꯑꯗꯨꯅꯤ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯗ ꯄꯤꯕꯅꯤ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯄꯤꯕꯅꯤ ꯊꯣꯏꯅꯨꯅ ꯃꯅꯥ ꯃꯊꯨꯝ ꯄꯥꯝꯕꯒꯤ ꯏꯅꯤꯡꯊꯧꯗ ꯑꯩꯕꯨ ꯄꯤꯕ ꯂꯥꯛꯄꯅꯤ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯅꯣ ꯎꯆꯦꯛ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯒ ꯁꯦꯅꯥꯄꯇꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯟꯇ꯭ꯔꯤꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ ꯎꯆꯦꯛ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛ ꯅꯠꯇꯦ
Matik mayay laiba usek ni haina aina haisinbani. Asengbadi usek asi aina usek yonfamdagi layrakpani. Ningthaudu mantrida sauna yengduna karigi aingonda oidaba wa nganglibano. Mantri, ningthau aingonda oidaba ngangbagi sibagi tandi phangningbra nahak. Iningthau nanai ai asengma sumbasingdo iningthauda haizagi. Nongma athengba ahingda Maharaniga Senapatiga konungi leikolda lona wari sanaramba aina thengnaki. Makhoi anina iningthaubu hatnabu wa kaya amasu khanaki. Wafam asi aina iningthauda hairabadi iningthauda aigi wafam asida thazabiroi khanduna thabak asibu tawbani. Usek asi iningthauna Maharanda pigani haiba aina hana khangi. Maharani nasu Senapati sakhena pigani khangi. Senapati sakhenasu maga nungsinnazabi thoinuda amuk pigani haibasu ai hana khangi. Aigi Maharani na kaidongnungda aigi thazaba manghaloi. Nakoina haizin basoidina oigani. Iningthau aikoina haribase lani sumi haibadudi iningthau na Maharani da hanglaga soidina khangani. Phare mantri ai Maharani da soidina hangani. Ningthau do khra sauna Maharani na lairiba ka du tamna laklammi. Maharani ningthau na mana ngarang pikhibu usek adu puduna lakpadu ubada yamna pakhatlammi. Maharani aina nangonda ngarang pikhibu usek adu nangna Senapati sakhenna pi hairibasi chumbra. Maharani masadu pakhatna kadaidagi iningthau aina usek ado Senapati da kari maramgi pidoino. Senapati ki manakta usek ado paiduna satkibu oiramgani. Senapati sakhena maga nungsinnazaba thoinuda usek asi pi haiduna thoinunu usek asi aingonda piba muk lakli. Maharani wakhalda sakhenga thoinuga nungsinei haiba aina pikibu usek ado sakhena thoinuda piramlaba adudi iningthauna aigi asengma pumba khanglamlagani. Ningthau sauna Maharani nangna khalibado ai khangi. Nanga Senapati sakhenga mari lainai haiba Senapati sakhengi masildagi loina taraga laklabani. Maharani kaptuna iningthau nanai nubi aibu amukta ngakpi. Aina sakhengi phasam masak aduda kalaksaru ai yamna lali iningthau nanai nubi bu amukta ngakpiyo. Ningthau sauna karigi nangbu ngakpiba aina nangbu kayada luna nungsina tawsaba aduga nangna ningthau aigi thazaba manghallamlaba. Hai kana lei hausikmak lamchat naidabi Maharaniga Senapati sakhenga mangakta thauri thuduna hat. Ningthaugi yathang adu tabada Maharani na ningthaugi makhong konduna mabu ngakpinaba haizarammi. Adubu ningthauna Maharani na hairibadu tabiramde. Lanmi kharana Senapati sakhenga Maharaniga bu mangakta thauri thuduna hatlammi. Ningthaudu matam ayambada ungduna leirammi. Magi mataudu ubada mantrina sumna hairammi. Iningthauna ayamba matamda ungduna sum leiribase nanai akhoi nungaizade. Maharani gi wakhal kauba ngamnaba tungisu khalaga nupi ama thirasido iningthau. Mantri ai nupi thiraroi aini hingli makai nupi ama ta thazararoi. Aina Maharani bu kayagi matik thazaruba mana sumna tawrangani haibadi mangda phauba khaludabani. Iningthau mi haibasidi kahina thazaba thambasu phatte. Maharani na dumna tawraga nupi ataisu tawrangani haibadi langani. Iningthauna nupi thijabadi iningthaugi sagai asi mutlagani. Aduna iningthauna wakhal amukta munna khanbiyo. Phare aigi sagai muttanaba ai luhonglagi. Asumna mantrina thangnaba laibaki ningthaugi masanupi Chanu Henbiga ningthauga luhonglamiyam. Chanu Henbisu masak mataw yamna phazarami. Laisu yamna ninglammi. Adubu ningthauna Chanu Henbibu hanna yenglamde. Chanu Henbinadi ningthaubu yamna nungsizarami. Ningthaugi sebasu tawzarami. Maharani ningthaugi manakta sanglaktuna iningthau nanai nubi sangom sida leizari aina nangonda sangom purau haina haikibra. Haire iningthau sak yamna sakidabaduda nanai nubina sangom asi semduna puzarakpani. Nangna purakliba sangom adu hu yawba sangom natra aibu hatki haina nakhoinu hotnariba natra. Karino iningthauna haibiribadubo aisi iningthaugi loinabini aina karigi iningthauba hatki haina hotnagadawribano. Nupi noigi tato aingonda tarukanu nahak kasidagi thuna thokro. Chanu Henbi kaptuna hairei iningthau nanai nupina iningthauda kari langjakibagino iningthauna aibu inthoktuda thambiribase. Nupina khoise thazaba yaba nate. Ningthau aina hek hingliba makai nupi haibase suktha thazararoi. Asi hairamlaga ningthauda thoki Chanu Henbidu kaptuna
ꯏꯁꯣꯔꯕꯨ ꯋꯥꯔꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯇꯣꯍꯜꯂꯕꯤ ꯅꯆꯥꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯣ? ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯕꯤꯔꯤꯕꯅꯣ? ꯇꯣꯍꯜꯂꯕꯤ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨ꯫ ꯆꯅꯨꯍꯦꯟꯕꯤꯒꯤ ꯑꯋꯥꯕꯗꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯔꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯕꯨ ꯊꯥꯔꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯌꯦꯡꯂꯕꯁꯨ ꯐꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯆꯅꯨꯍꯦꯟꯕꯤꯗꯤ ꯅꯤꯡꯊꯧꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯑꯃꯥꯏꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕ ꯉꯝꯂꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕ ꯉꯝꯒꯗꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ꯫ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ? ꯎꯄꯥꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯏꯔꯦꯟ ꯌꯥꯝꯅ ꯂꯩꯕ ꯄꯥꯠ ꯑꯃ ꯂꯩꯕꯅꯤ꯫ ꯄꯥꯠꯇꯨꯗ ꯀꯨꯝꯗꯨꯅ ꯀꯣꯡꯒ꯭ꯔꯦꯡ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯠꯇꯨꯗ ꯆꯠꯇꯨꯅ ꯀꯣꯡꯒ꯭ꯔꯦꯡ ꯂꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯊꯕꯛ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯕꯗꯤ ꯃꯥꯃꯥꯏꯕꯤ, ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯑꯩ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯨꯕꯨ ꯈꯨꯟꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯍꯥꯔꯥꯅꯤꯒꯤ